अरामबाई न्यूज गुवाहाटी मणिपुरी पाउ ताबीरिबसिंगबु इहान हानबमक्तदा चिंगांगबम सुजित्रारानीना खुरुमजरी हुजिंगसिगे समलप्पा मरिबा पाउसिंग लौबिरसे आसाम की बोरो टेरिटोरियल काउंसिल BTC गा मरी लेनबा केस अमदा ngasi गुवाहाटी हाई कोर्ट ना मरोइबा वायल अमा पीख्रे लागलिबा डिसेंबर की तांग 16 की ममांगदा BTC दा फ्लोर टेस्ट तौननबा हाइकिबगा लोइदना मेजॉरिटी लई हाइबगी प्रमाण पीननबा ट्रस्ट बोर्ड की खुदोंचाबा लौननबसु हाइरख्रे जैरगसिदा करिगुंबा मखल अमत्तगी मरोइबा वारेप अमा फावबा हौजिक लैरिबा अनोबा काउंसिल असिना लौबा यारोइसु हाइरि असिदा सुनतना ट्रस्ट बोर्ड असिदा सेलेक्टेड कैंडिडेट सिंगदी भोट थादबा यारोइ ट्रस्ट बोर्ड ता मेजॉरिटी प्रूफ तौरबा मतुंग भोट थादनदुना चीफ एग्जीक्यूटिव मेंबर CEM खनगदबनी हाइरि आसाम की कैबिनेट मिफमना ngasi मरोइबा वारेप खरा लौख्रे मदुगी मनुंगदा बोरो कासारी ऑटोनोमस काउंसिल सेंबगी अयाबा पीखिबसु याउरि आसाम लैंग्वेज अमेंडमेंट बिल पास तौखिबगा लोयना बोरो लोन बो आसाम की एसोसिएट ऑफिशियल लोन ओहनबगी अयाबा पीख्रे असिगिसु मथक्ता नेशनल हेल्थ मिशन NHM की मखादा थबक तौरिबसिंग चाही हुंफु फावबा थबक तौबगी अयाबा पीखिबगा लोयना खुदोंग चाबपनमक फंगहनगनी हाइबगी वारेपसु लौखि आसुगी मथंगदा AJYCP नसु AJP बु फोंगना सौगलख्रे आसाम दा रीजनलिज्म अमसुंग जाति के वखलोन हिंगहनबगीदमक AJP बु फोंगना सौगतपनी हाइना AJYCP लुचिंगबा पलास ज्योति चांगमाइना हाइख्रे तौबगीदी AJP असि आसु अमसुंग AJYCP ना सेंबने नाकलमरोमदा AJP की लुचिंगबा अदीप कुमार फुकोनसु राइजोर डोलबु सौगतकनी पार्टी असिगा अलायंस तौगनी हाइखिबासिना AJP अमसुंग राइजोर डोल लागलिबा असेंबली मिखलदा अलायंस तौगनी हाइबसिमदे मयेक सिंगलखली तौबतबो बिहु मतुंगदा नमक लेखाई तारागनी हाइना अदीप फुकन्ना फोंदोरखी जैरगसिदा AIUDF की चीफ बद्रुद्दीन आजमलना कांग्रेस अमदी AIUDF की अलायंस तौदबा यारोय अलायंस तौद्रबदे कांग्रेस की फिबम यामनमक लूरनी हाइरख्रे कांग्रेसना मथंग माइथिरकलिबा अमसुंग कांग्रेसतगी चेंथोकनख्रिबसिंग असि करिगिनो मरम थिगतपा ताई हाइनसु अजमलना हाइखि असुमना अजमलना माकी पार्टी खक्तगी नतना कांग्रेस की खनबीबा हौरक्ले नाकलमरोमदा ऑल इंडिया वुमेन कांग्रेस की प्रेसिडेंट सुस्मिता देवना आसाम सिनमथुंगना कांग्रेस की सर्वे तौरी सर्वे असिगी मतुंगदा AIUDF का अलायंस तौगनी नत्रगा तौरोय हाइबसी लेपकनी हाइरख्रे ngasi इंडिया की सकनारबा मैथमेटिशियन श्रीनिवास रामानुजन की चामग 53 सुबा मपोक कुमोन नुमित नॉर्थ ईस्ट एकेडमी लखीपुर पांथोख्रे सकनारबा मैथमेटिशियन असिगी सक्तमदा इकाई खुमनबा उतलबा मतुंग लखीपुर मैथमेटिक्स सोसाइटी की प्रेसिडेंट इंगुदम बिनोदना मिफम मपु ओइदुना चथकिबा नैना मिफमदा लुप की थोबुरेन सापम रविंद्रना वाहुदोक अमसुंग रामानुजन की समलप्पा पुंसी वारी पादुना मयामदा ताहनखी एकेडमी असिगी प्रिंसिपल लाइटोंजम नंदकिशोर झरना राय चौधरी अमसुंग सगपम हेमंतना नुमितसिगा मरी लेना वांगांखी लागलिबा फेब्रुवारी की तांग 19 अमसुंग 19 नेशनल साइंस डे गा मरी लेना स्कूल महिरोई सिंगी ओइबा अंक अमसुंग विज्ञान की मरमदा क्विज अमदी अंक लमजिलना चिंगबा पांगथोकननबा मिफमसिना वारेपसु लौखी लेबागसिगी यूनियन मिनिस्टर किरेन रिजिजुना ngasi लेबागसिगी स्टेट निपान मसिगी मनुंगदा अरुणाचल प्रदेश नागालैंड मणिपुर अमसुंग मिजोरम यावना खेलो इंडिया स्टेट सेंटर ऑफ एक्सीलेंस निपान हांगदोख्रे अवांग नोंपोकी नतबा अतै स्टेट सिंग अदुदी कर्नाटका केरला उड़ीसा अमसुंग तेलंगाना ने खेलो इंडिया से लेबागसिदा ख्वाइदगी ममिंग लेरबा स्पोर्टिंग इवेंट अमा ओइरकली हाइनसु मिनिस्टरना फोंदोखी मणिपुर की चीफ सेक्रेटरी नंगसी थोकपा ऑर्डर अमगी मतुंगिना क्रिसमस अमसुंग न्यू ईयर न चिंगबदा मिदेंग थमलगा हाना नुमिदांग पुंग तरुक्तगी अयुकी पुंग मरी फावबा नुमिदांग कर्फ्यू थमलंबा अदुगी महुत्ता डिसेंबर की तांग 19 15 फावबदे नुमिदांग पुंग 10 मथंग अयुकी पुंग मरी फावबा कर्फ्यू थमलगने असिगिसु मथक्ता डिसेंबर की तांग 18 जनवरी की तांग अमा फावबगी ओइना अहिंग नोंयाई पुंग 12 मथंग अयुकी पुंग मरी फावबा कर्फ्यू थमलगनी हाइरि हाना लेंगांगना थोखिबा SOP सिंगददी करिगुंबा अहोंगबा अमता लैरोय हाइरि मणिपुर की मपानदा लांजेंदुना लैखिबा येलहौमी सिंग अमदी मणिपुर की मनुंगदा लैरिबा मयुम मक्कई अमदी लौ इंखोल लेजदबा मियोय सिंगिदमक लैननबा लम जिरीबाम डिस्ट्रिक्ट की मनुंगदा लैबा मफम अनीदा पीदुना खुंदा लैता हन्नबा होनरगनी हाइना जिरी डेवलपमेंट ऑर्गेनाइजेशन ना हाइख्रे
Jiri Tipaimuk Rota kilometer kuntramuk chatlaga leiba lamdai khunauda leifam pinanabagidamag organization asina sem sare hairi. Lamdai khunauta natana National Highway number kuntra taret Imphal Jiribam lambi paringda Jiribamdagi kilometer 12 chatlaga leiba Chingoibung hariba khul asidaso leifam chafam pinanaba sem saduna leire hairi. Ngasi CM Secretariat laiba Darbar Hall da Manipur gi Chingi District Tarada laiba fish farmer singna paddy cum PC culture habadi lawsu uba ngasu yokpagi thabak maipakna paikhanabagi damak ngami chamapanda direct benefit ki kuthangda CM N Birena lupa crore amaga lakh marfu gi selfam phanghanabagi thoramda Chingi ngayokpa chamapanda lupa lising taramanga gi senfam masa gi account ta changhanabagi thabak hautokre. Nagaland Lengak na state asigi tourism sector tangkak naina hangdoknabagi warep laukre. Lagliba December gi tang kuntaret tagi hauraga ahanba tangkak ta domestic touristing road rail natraga air da Dimapur dagi changlaknabagi ayaba piragane. Tourist khudimakna COVID test ki negative report kaloyana ILP pairakadabani hairi. Tripura Lengak na state asida thabak toriba media personnel singda chahida lupa lakh mangagi health insurance ki khudong chaba piragane. Ayushman Tripura Koba scheme asi lauthokladuna working journalist singi oina hingnanabagi khudong chaba pinanabagi wafam kyaso Tripura gi CM Biplab Kumar Dev na ngasi phongdokhi. Ngasi gi yamnamak nungaitiba pawa moina Arunachal Pradesh ki Changlang district ki manung channa Dayunda Kuipo Oil and Gas Infrastructure Limited ki drilling superintendent amasung radio operator PK Gogoi loinana Bihar dagi lakpa Ram Kumar Khulai paibasingna kidnap tawkre. Khulai ningthijana pairaba mioi 13 mukna lalahubasingna toina lakpa Manavum Reserve Forest manaktagi makoibu kidnap tawkhibane. Alpha I amasung Inasian Kena kidnap tawbo oiramgani haina kanna chingnari. Sibsagar laiba Gogoi gi yumda mahaki loinabi amasung machanupina tengthana hoina kapaga loinana mapabu thadok piraknaba haizarakre. Arunachal amadi Myanmar ngamkhai paringda helicopter na makoibu thihumba kana chathari amadi army amadi paramilitary force singnasu makoibu thihumbagi thabakta chauna mateng pangli. Awang Nongpoki state singi manungda hauzik phawda COVID-19 gi anoba positive case report Lakraba state sing adudi Tripura da 13 Manipur da 38 Nagaland da 9 Meghalaya da 93 amadi Mizoram da 8 ne aduga hoziki oina di Assam da COVID ki anoba positive oibagi report laktri ngasi Manipur da laikitaba mioi amata yaugdri amadi Nagaland da ngasi COVID number moiduna mioi ahum laikitaba galoina apunba laikitabagi masing 63 sukre India da ngasi goina hauzik phawda anoba positive case lising 18 ga chamri gi mathakta phangkre. India da apunba confirm case masing crore amaga dasmik mapan mangane active oriba case masing na lakh ani dasmik nipan mapan ne amadi apunba laikidabagi masing lakh amaga lising nifu taruk chamri ga taramari yaukre. Ngasi goina hauzik phawda mioi chani ga humpu taret ki mathakta laikidre. Aroibada atopa pausing da Malem da maming leraba India gi veteran industrialist Ratan Tata da Federation of Indo-Israel Chambers of Commerce na Global Visionary of Sustainable Business and Peace haiba mingthol pikre. Makna Israel bu saugatpa India bu global map ta ikai khumnanaba mafam ama kalhanba loinana India amadi Israel amasung UAE gi marakta amatta oiba amadi nungshi chanaba puraknabagi hotnajariba kaya asibu sak khangladuna amadi ikai khumnaba utladuna mingtholasi pikhibane Panbayai Jahi Marfunithoi Suraba industrialist amasung philanthropist Ratan Tata da India gi khwaidagi wangba civilian award Padma Vibhushan amasung Padma Bhushan su piduna ikai khumnaba utkrabane Jammu Kashmir da DDC Mikhal gi vote thibagi thabak kana chathare hauzik phawbada DDC seat chaniga marfu gi manungda chamaga kuntaruki result lauthokre masigi manungda BJP na kuntra aduga independent na kutra taruk phangli JNK National Conference na kuntra taruk People's Democratic Party na tara taruk amasung Congress na tara phangli Mamang chahida Constitution gi article chahumga humbudra gi makhada JNK gi special status muthat khraba matung yan han boina democratic exercise oina DDC gi mikhal pangthoki bane ngasi ahinga thengbada de vote masing thiba loiragani
CBSE na lauba board ki exam sing hanagi matamdagi thengthana lauragani mathang chahi gi January February phawba board exam amata laukhiroi hairi pandemic asina maram oiduna exam tawbada khudong charoi dabadagi February matungda ta class 10 11 amasung 12 ki parikya sing logani haina Union Education Minister Dr. Ramesh Pokhriyal na ngasi haikre phibam gi matungina kona warep logani hainasu minister asina makhatana panki ngasi ahing nongai matungdagi India da UK dagi flight amata tararoi ngasi UK dagi India da parakpa flight dagi passenger kunithoi covid positive oiki covid positive oraba passenger sing asigi sample genome analysis ki damak thakre hairi adubo UK da phangliba coronavirus ki anoba saglon asi hauzik fawdadi India da thengnadri maramaduna mipainingai karisu leite adubo mitna singna chekshina leibatai haina Niti Aayog ki member health Dr. BK Paul na haikre India da hoki ba chayol tarit asida changchatta anoba covid case phangbagi chang leptana hantharakli hainasu health secretary Rajesh Bhushan na phongdokhi US President-elect Joe Biden da ngarang ningthokaba numit COVID vaccine kapkhre vaccine asi kablaba matam phanglaba matam da miyamna kapnanabagi damak sem saduna leigadabani haibado khanghanabagi damak mahakna camera gi mamangda phongna vaccine asi kapani hairi Biden na Pfizer BioNTech vaccine gi ahanba course Christian Care Hospital da kapki hospital asi gi nurse practitioner tabe masana Joe Biden da vaccine asi kapki Panbayai, America da COVID lainana sibagi masing lakh ahumga lising taramari yaukrabani. Baluchistan da chathariba Pakistan Army amsung lenga ki miyot minegi mayokta makhau pongna lauduna lakibi activist Karima Balok Toronto Canada da siduna leramle. Karima haukiba nomaizing numittagi thiba phangdana leirakibani. Baluchistan da miyamna khangnaba social activist Karima Balok lamdamasida women activism gi matangda lamyanbini. Mahakna Baluchistan gi isu UN session da thangatlamki Inglisingani tara tarukta malemgi khwaidagi inspirational and influential nupi chamak khangatpada mahaki mamingsu yaukribani European Union na so Pfizer amsung BioNTech na saba coronavirus vaccine da ayaba pikre leba kuntaret ki ahan batangka ki mass vaccination chatliba chayola sigi athengbadagi hauragani hairi amadi America gi President Donald Trump na India gi Prime Minister Narendra Modi da the Legion of Merit Degree Chief Commander haiba highest decoration piduna ikai khumnakre Ministry of External Affairs na thadoropa cherolamagi matungina Prime Minister gi khongpham chetpa leadership amasung global power amoina India bu semgatnaba maki meeting loinana India amasung US ki strategic partnership mangzil thanba ga loinana malem da santi amasung nungayai phaba purakpada tamliba maki angakpa khudol sing adubo sakhang boina award asi pirakpani hairi Prime Minister gi maikai digi award asi US ta ambassador oriba Tarunjit Singh Sandhuna lauki The Legion of Merit Award ase Australia gi Prime Minister Scott Morrison amasung Japan gi hanagi Prime Minister Shinzo Abe dasu piki. Ngasigi na dia Rambai News Guwahati da Manipuri Pau sandok chaba matang sa loisinjabaga loinana tabiriba singbo amkaso hanna kurumjari.